Hauzik faubagi khwaidagi update pau tabiriba singbu Bisanta Saikhomna taram noksari Hauzik ahambada maruiba pau miyamda pizari Board ki pangangang banate Prime Minister na pakhatpa scheme mayam ase angakpani haina se Minister Biren na phongdokre Horticulture amasung agrigi pothokta atopa lamdagi North East na khwaidagi fai haina Saurabh Sanayal na phongdokre Tengnopal gi Khulnipanda Police Station sing hangandana ba wareb laukre air na ngakpana makhoi sep oi ahenba security force mathok tade Manipur Police ta thajaba thamde khulsing School college kharana langa ke school pagat hansi misal pel ohengadore haina fisok na phongdorakli Hauzik maruiba pau sing yamda sandona pizari Manipur lenga ki planning department sinduna tongan ba lebak asigi leriba scheme singi kana ba fangliba beneficiary singa lebak asigi prime minister ga interact tobagi program garib kalanya samalan ngasi Imphal gi city convention center da pangthokre India lenga na pagalakpa tongan ba scheme singi minute tara manga gi oiba film exhibition amasung utkiba kalana India lenga ki leriba tongan ba scheme PMJAY PMMNY NFSA PMKS Wine Singba Sigi Kanava Fanglaba Manipuri gi beneficiary singna makhoigi experience share tawbagolona India lenga amadi Manipur lenga asibu thagatpa phongdok naki Nasagi Samelena Sigi khwaidagi maru oiba saruk ama oina Prime Minister Narendra Modi amadi scheme gi beneficiary singi interaction program Simla dagi live oina thoram aduda miyam punna yengminaki thoram aduda lamsange sigi MLA S Rajen na thorum mapu adugulang tawale shigi MLA Karam Sham Manipur Chief Secretary Dr. Rajesh Kumar Amadi Manipur DGP P Dongnel na guest of honor oikibagalana na Manipur lenga ki MLA Singh adaksa tongan ba beneficiary amadi Manipur lenga ki maru oiba official singna thorum aduda sarugyaki Manipur focus toba agri export townaba potential Northeast outreach program ngasi Afade Amadi PhD Chamber of Commerce and Industry in Sindana Hotel Classic Grande Imphal da pangthokre thorum gumari lenena PhD Chamber of Commerce and Industry Secretary General Saurabh Sanayal na hakibada Manipur dagi thangnaba state amadi mapal lamda agrigi pothok sing export tawnabagi wakalonda thorum ase pangthokli North East the horticulture amadi agrigi lamda atoppa lamsing dagi hena phaba oi pothok sing asi atoppa lamsing da thadokpa matamda hena pamnaba ama oiri maramasina lomi singbu hena mapangal kalhanduna quality leiba makhalgi pothok sing putoknaba amadi export hena tawnaba thorang tawbani haki pothok puthok pusin tawbada khudongchadaba kayadi mayoknari maram aduna state asida atobu matamda infrastructure sengutpa mathoktai hainasu mahangna phongdokki Tengnopal district ki manung chana leiba tongan ba khulnipan na khulsing asida police station amadi police outpost hangandana ba ware blauki bagalona tha sigi sese taraga humdoida Manipur lenga ki home department police station linkana ba thokiwa notification adu akan ba mong da yaning da ba phongdokli Police station hangandana ba ware blocker ba khulsing adu di Tengnopal district ki manung chana ba leiba Bomal village J Mulangjang village Songjang village, Motha village, Howland 5 village, B Bongjang village, Gobaljang village, amadi Molfei village ni hari hiram masigam mari lenena ti Bongmang village ki sip Hempau Tokthang na haikibada Hempang Toktham Ji Munojon village ki sip Lokhasan Hauki Chengjong village ki sip Siljathang Baite Motha villager ki sip WL Molul Anal Howland 5 village ki sip Langkolon Hauki P Bonjang village ki Ngamsong Baite Gobajang village ki Ngangkolon Kipjan amadi Molfei village ki sip Jamlet Mountain punna khuyak piduna thadorakpa cherol amana hari Manipur lenga na thokibo order adu yaba ngamloi khulsing asiga tamnaram batawdana amadi ayaba yauduna khulsing asida police station amadi outpost na single linkatpa yaroi khulsing asing aksana ba aikhoina village authority youth club amadi women wing semduna leibagalona draki mayokta chak
Sang launa mathau togduna lakli maram aduna war on drugs skimming the kulusing asida mathong hukta balanga ki policy asi yaning de maya ka bachinjak amadi aine yadaba polam sing putok pusin toba tingna ba sam rifles na mikup na hom sing na ngak seli na border area sing da laidana ngak sen bagal na kan ba thabak chathari pung kun gamari chupna mikup na hom sing na mathau tawri makoi na ngak sen basina aikoi safe madi secure oi maram aduna hen ba security forcing aikoi da mathau ta de hari amarom da state police force da aikoi na thaja balaiti maram di draki wathok yauna te wathok sing da state police person sing senari masi miyamna khangdaraba wafum amani village sing asida police outpost sing linkatuna ingna tamna lejaraba kul sing asida pamdaba thodok sing thoan bigano haina fogdorokli nakal amrom da lenga thokibo order aduda team mino amasung bituk haina paliba estimon tha amasung be mulzamang haina ming ontokraba kul sing ni haina fogdorokli School college karana lenga ki school fagan si misal fail o hendore haina Federal Student Organization Kanglipa fiso ki cherol amana hari cherol asina hari fiso na nirik suba oina ngasi school karada service lob matam da hingang kende ge manung channel leiba Abu Siddiq Junior High School added thongno lagalayram le hari school sida oza oina Alimuddin headmaster and Nirmala Devi Hindi lecturer tamna assistant teacher MD MD Nawasdin approved teacher sing asi school gi mahir sing gi attendance register su amta leite aduga hariba oza sing asi su matam ke gi mamang digi school asida laktaba kuire aduna hariba school asigi oza sing talabasi ZEO John tuna kudakta thingada bani haina fongdorokli Language Department ayaba piraga goals ta maitilo lana hap libra haina yellow ina lining lichet thinglen gi serol amana hari serol asina hari manipur lol maitilo asi Google Translator da yaw bugol na maitilo na si malangi miyam na khangba yabagi kudong chaba kiyamuk phongba ngamlagani haibagi hek khangna rakpaga manipur gi lho mi maru oina maitai singmi tami singna nungai ba amadi harauba fongdok na bagi saruk ama oina maitai lon bu Google da hamna rakpa thengnare masida yamna laibak thibadi maitai lon karina khangdaba miyo sing marakta gi Hindi amadi Bengali lon ke yauna thagalakba asini khudom ama oina malem prithibi lambi lamjau haigadaba suruk na singba wahai ke ama yawba thengnarakpadagi manipur gi miyam na pendaba kya yarok liba asimakti laibak thibani haina fongdorokli amaromda manipur da hokiba kumjali singani taraga humdoida language department hangba hokibadagi lamda masigi furup kanglup kya gi lon sakhot lagani khankibaga ona taina bada mathau ningthina pangthok taba department oibagi mami chauna tabagumna tawre haibasi manipur miyam na khangna bahorakle maramdi hokibali singani Kungamathoi gi matamdagi Meitei lon Manipuri lon asi classical language ta sanba yabagi masak suna yawba lon ore haibagi khangnanaba language department na hona kiba adu language committee sem da bagalona na hawjuk phawbada India gi marilene ba department da thadri haibagi khudam phangle haina fongdokle Umanglai haraubagi manung chana laimang Langmai Lautarol hariba thorum asida wathok lanthok mayam ama thokliba sigi manutung ina jokat lupna haupa saba singbu YL gi loi sangda kogduna wakal tamina kre amari makha tarakpada makhogi mathakta hausaba hariba sinpam asida sahi ahum atingwa thamkre maramasina karei gumba makha tana wathok lanthok thorok polerega dilebak miyam na lorok pasarapta isana yazagada bani haina yanaba purakre hari Aujilo shalakpada maruiba pausing amuka hanamiyamda pizari Board ki pangangang manate Prime Minister na paket peskim mayam asing pani Highness Minister Birana Fongdokre Horticulture musung agri potok ta atopa lamdagi North East na khwaidagi fai haina sarup sanayal na hairi
Tengnoupal gi khun nipana police station sing hangandana ba wareb lawkre air na ngakpana makoi safoi ahenba security force mathuk ta de Manipur police thaza bathamde khul sing London School College karana langa ke school fagar hanse Michelle Fell ohinga daure haina fi sok no phongdorakli ngasige oina pijriba pausing asiga London loijare Diamond Radio na numidang wada matamda phongba pause singdagi lokthok chaba maroiba pau miamda pijaba tabiriba singbo muka hana kurumjari Thagachaba phongdokchaba nungsangna matam sangna sikpa naba pomba manung changba yadaba I taba manung toina changningba phawba khwang naba lengbal naba khudima Kabiraj Phundraimyum Zubida hidak amuktang thakpada pungpa phaba ngamle haina Diamond Radio ki matengna Madam Mohana Thagachari ba singdi